ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤ ꯑꯃꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯈꯜ ꯃꯈꯜꯅꯤ, ꯃꯈꯜ ꯌꯥꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯐꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯒ ꯈꯛ ꯃꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯑꯁꯤꯒꯨꯝ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯇꯣꯉꯥꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯆꯥ 2 ꯂꯩꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛ꯫ ꯅꯨꯡꯊꯤꯜꯅꯤ, ꯅꯨꯡꯁꯥꯁꯨ ꯑꯗꯨꯃꯛ ꯁꯥꯔꯤ꯫ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯅ ꯆꯍꯤ 12 ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯆꯍꯤ 3 ꯁꯨꯔꯤ꯫ ꯍꯥꯏꯔꯤ, ꯅꯥꯐꯤ ꯅꯔꯣꯜꯒ ꯃꯣꯠꯍꯟꯒꯅꯨꯀꯣ, ꯁꯨꯕ ꯆꯥꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯁꯦꯠꯂꯒ ꯊꯣꯛꯈꯤꯅꯤ, ꯍꯜꯂꯛꯄꯗ ꯃꯣꯠꯂꯒ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯍꯩ ꯇꯥꯕ꯭ꯔꯥ, ꯑꯃꯣꯠꯄ ꯁꯥꯟꯅꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯑꯁꯨꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯇꯨꯅ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯔꯤ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯃꯔꯤꯡꯖꯦꯜ ꯂꯩ, ꯈꯥꯡꯕ ꯀꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨ ꯌꯧꯅ ꯃꯥꯕꯨ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩ, ꯕꯦꯝꯃ, ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯅ ꯉꯥꯎꯒꯦ ꯍꯥꯏꯅ ꯉꯥꯎꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯒꯅꯤ? ꯃꯆꯥ 2 ꯂꯩꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯅꯠꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯅꯦꯕ꯫ ꯃꯥꯅꯦ, ꯃꯥ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯂꯩꯇ ꯇꯧꯕꯅꯤꯍꯦ ꯃꯥ꯫ ꯅꯣꯡꯃꯗꯤ ꯃꯔꯩ ꯀꯥꯏꯒꯤ ꯃꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯅꯥꯎꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃ ꯌꯥꯝ ꯇꯧꯔꯦꯀꯣ, ꯀꯨꯞꯅ ꯁꯦꯟꯅꯖꯧ꯫ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ, ꯅꯌꯨꯝꯁꯦ ꯃꯤꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯅꯤꯀꯣ꯫ ꯀꯔꯤꯕꯨꯅꯣ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯃꯄꯥꯜ ꯈꯔ ꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯅꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯅꯪ ꯍꯦꯛ ꯊꯣꯛꯇꯦ꯫ ꯑꯁ ꯏꯅꯥꯎꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯗꯤ ꯑꯁꯤ ꯌꯧꯅꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯕꯅꯤꯀோ꯫ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ? ꯑꯩ ꯀꯩꯁꯨ ꯈꯜꯂꯣꯏꯕ꯫ ꯑꯩꯅꯦ ꯄꯥꯅꯤꯡꯗ꯭ꯔꯦꯗ, ꯅꯪ ꯑꯗꯨꯝ ꯈꯟꯖꯔꯣ꯫ ꯏꯆꯦꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ, ꯅꯄꯨꯔꯣꯏꯕꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧ, ꯋꯥꯔꯛꯎ, ꯃꯅꯤꯡ ꯄꯪꯇꯧ ꯇꯧꯍꯟꯒꯅꯨꯀꯣ, ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯏꯅꯥꯎꯇꯣꯝꯕꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯈꯤ꯫ ꯐꯤꯔꯣꯜꯗꯨ ꯐꯧꯅ ꯐꯧꯅ ꯀꯗꯣꯝꯗꯒꯤ ꯋꯥꯈꯜꯕꯨ ꯂꯥꯝꯁꯤꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦꯇꯣꯝꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ꯫ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯤꯗꯅ ꯃꯈꯨꯠꯇꯣ ꯊꯥꯡꯖꯧꯅ ꯀꯛꯎ, ꯍꯤꯗꯥꯛ ꯊꯛꯄ ꯂꯦꯞꯇ꯭ꯔꯦꯗꯅ ꯃꯆꯤꯟꯗꯣ ꯅꯨꯡꯗꯪ ꯑꯃ ꯄꯥꯏꯔꯒ ꯁꯨꯒꯥꯏꯌꯨ꯫ ꯃꯆꯥ 2 ꯂꯩꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝꯗꯣ ꯑꯩ ꯉꯇ ꯇꯧꯔꯤꯅꯤ꯫ ꯍꯦ ꯃꯣꯏꯒꯨꯝꯕꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯏꯅꯦꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ꯫ ꯏꯅꯦꯁꯨ ꯀꯣꯟꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯌꯥꯗ ꯌꯥꯗ꯭ꯔꯒ ꯃꯔꯨ ꯀꯣꯛꯂꯒ ꯈꯣꯡꯒꯣꯏꯅꯧꯋꯤ, ꯅꯨꯄꯥ ꯑꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣꯗꯣ? ꯅꯪ ꯄꯪꯃꯜꯂꯤ ꯏꯕꯦꯝꯃ, ꯅꯨꯄꯥꯅ ꯐꯨꯔꯛꯀꯅꯤ ꯀꯤꯔꯨꯅꯣ, ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯦꯗꯅ, ꯆꯥꯛ ꯍꯦꯛꯇ ꯄꯤꯖꯔꯨꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯃꯗꯨꯁꯨ ꯉꯝꯗꯦꯅꯦ ꯏꯅꯦ꯫ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ? ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯠꯄ ꯇꯥꯏꯅꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ, ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯁꯤꯟꯊꯕ ꯂꯦꯞꯄꯣꯏꯅꯦ꯫ ꯑꯁꯤ ꯌꯧꯅ ꯋꯥꯖꯔꯝꯅꯤ ꯍꯥꯏꯕ ꯍꯥꯟꯅꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅꯦ ꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯍꯦꯔꯥ, ꯅꯪꯁꯨ ꯑꯗꯨꯕꯨ ꯋꯥꯅꯦꯗꯅ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯛꯀꯨꯁꯨ ꯀꯩꯁꯦ ꯄꯥꯟꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯈ꯭ꯔꯕ, ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯃꯀꯣꯛ ꯆꯥꯎꯕ ꯅꯨꯄꯥꯁꯤꯗ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤ ꯆꯔꯥꯇ ꯍꯦꯟꯕꯗ ꯁꯤꯡꯂꯤ ꯎꯔꯦ ꯍꯥꯏꯕ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ, ꯑꯋꯥꯕ ꯀꯣꯡꯒꯥꯏꯅꯤ, ꯑꯃꯒ ꯑꯃꯒ ꯑꯋꯥꯕ ꯃꯥꯟꯅꯗꯦ꯫ ꯕꯦꯝꯃ, ꯋꯥꯠꯂꯤ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯒꯗꯕ꯫ ꯈꯥꯡꯕ ꯀꯜꯂꯨꯍꯩ꯫ ꯈꯪꯍꯧꯗꯦ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯥ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤꯕꯗꯣ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯐꯤ ꯐꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ꯫ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯃꯧ ꯃꯁꯦꯜ ꯃꯁꯝ ꯐꯣꯏꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯗꯣꯛꯂꯨꯏ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯇꯍꯥꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯅꯥꯎꯇꯣꯝꯕꯤꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯔꯥꯙꯦꯅꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯈꯔ ꯆꯪꯁꯤꯜꯂꯒ, ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯏꯗ, ꯀꯩꯗꯧꯔꯒꯦ? ꯔꯥꯙꯦꯅ ꯇꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯆꯦꯟꯈ꯭ꯔꯣ, ꯅꯆꯥꯅꯤꯗꯨ ꯄꯨꯔꯒ ꯅꯪ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯂꯣꯠꯂꯨꯁꯣ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯏꯅꯥꯎꯇꯣꯝꯕꯤ ꯏꯉꯛꯉꯛꯏ꯫ ꯃꯃꯩ ꯃꯀꯣꯛ ꯑꯃꯠꯇ ꯍꯦꯛ ꯁꯝꯅꯗꯦ꯫ ꯈꯪꯅꯤꯡꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯃꯔꯝ ꯍꯥꯏꯗꯨ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯊ꯭ꯋꯥꯏ ꯍꯤꯡꯗꯕ ꯅꯆꯥꯅꯤꯗꯨ ꯄꯨꯔꯒꯅꯦ ꯅꯪ ꯆꯦꯟꯈ꯭ꯔꯣ, ꯅꯪ ꯑꯃꯨꯛꯇ ꯂꯣꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯃꯌꯥꯝꯅ ꯈꯣꯡꯒꯣꯏꯅꯕꯤꯔꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯥꯎꯇꯣꯝꯕꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ
ꯃꯁꯤ ꯔꯥꯙꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯤꯡꯅꯕꯗꯤ ꯀꯌꯥ ꯑꯃ ꯐꯥꯎꯍꯜꯂꯔꯤ ꯔꯥꯙꯦꯅ ꯍꯦꯟꯅ ꯇꯛꯁꯤꯜꯂꯛꯏ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯁꯤ ꯆꯠꯈ꯭ꯔꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯂꯩꯔꯛꯂꯣꯝꯗꯅꯦ ꯃꯤ ꯂꯥꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯦ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯔꯝ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯏꯆꯦ ꯑꯩꯕꯨ ꯃꯈꯨꯠꯇꯨꯅ ꯏꯟꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯏ ꯔꯥꯙꯦꯁꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯔꯥꯙꯦ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯕ ꯄꯥꯝꯂꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯗꯥꯡꯗ ꯆꯦꯠꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯍꯥꯏ ꯏꯃꯥꯒꯤ ꯊꯕꯥ ꯏꯃꯥꯒꯤ ꯊꯣꯏꯕ ꯂꯥꯎ ꯏꯃꯥꯏ ꯆꯠꯂꯁꯤ ꯊꯕꯥꯅ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯍꯪꯂꯅꯨ ꯏꯃꯥꯗ ꯉꯁꯤ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯇꯧꯕ ꯇꯥꯔꯦ ꯏꯃꯥꯏꯁꯥ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯗꯦ ꯂꯥꯎ ꯆꯠꯂꯧꯔꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯅꯪꯕꯨ ꯍꯪꯂꯅꯨ ꯀꯩꯗꯧꯒꯦ ꯏꯅꯥꯎꯇꯣꯝꯕꯤ ꯇꯁꯦꯡꯅ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯒꯤ ꯋꯥꯍꯧ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯕꯅꯤ ꯀꯥꯟꯅꯔꯣꯏ ꯈꯟ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯥꯍꯣꯡ ꯑꯃ ꯇꯧꯗꯨꯅ ꯃꯅꯪꯒꯟꯗ ꯆꯦꯟꯅ ꯄꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯅ ꯃꯈꯨꯠ ꯌꯦꯠꯇ ꯐꯩꯅ ꯄꯝꯂꯒ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯇꯍꯥ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯂꯥꯏꯕꯛ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯁꯣꯝꯗꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯂꯩꯀꯥꯏ ꯍꯨꯞꯆꯤꯜꯂꯛꯏ ꯅꯨꯄꯥ ꯈꯔꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕꯣꯏ ꯁꯤꯡꯕꯣꯏ ꯇꯧꯅ ꯄꯨꯁꯤꯜꯂꯛꯏ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯃꯗꯤ ꯊꯣꯏꯅ ꯁꯥꯎꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯈꯨꯠꯇ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯊꯕꯥꯛ ꯑꯗꯨꯗ ꯄꯣꯞ ꯊꯥꯖꯤꯜꯂꯒ ꯄꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯥꯅ ꯑꯁꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯑꯩ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯍꯜꯂꯣꯏ ꯃꯌꯨꯝ ꯃꯩ ꯊꯥꯒꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅ ꯀꯣꯡꯒꯥꯏꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯌꯥꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯅꯔꯕꯅꯤ ꯆꯥꯎꯊꯣꯏ ꯑꯣꯛꯇꯕ ꯂꯝ ꯍꯦꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯅꯨꯄꯥꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯗꯣꯛ ꯍꯦꯛ ꯀꯥꯎꯏ ꯆꯥꯎꯊꯣꯏ ꯃꯃꯥꯡꯗ ꯎꯞꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯇꯨꯏ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏ ꯅꯪ ꯃꯉꯥꯏꯔꯦꯕ ꯂꯩꯀꯥꯏꯁꯤꯗ ꯁꯥꯊꯤꯕ ꯐꯥꯎꯔꯤꯕꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯃꯁꯤ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯍꯨꯝꯖꯤꯜꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯣꯡꯃ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯃꯛꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯍꯨꯝꯖꯤꯜꯂꯛꯈꯤꯕꯗꯣ ꯍꯨꯔꯥꯟꯕ ꯅꯪ ꯉꯁꯤꯗꯤ ꯅꯈꯨꯠꯁꯤ ꯊꯥꯡꯖꯧꯃꯨꯛ ꯄꯥꯏꯔꯒ ꯃꯇꯠ ꯀꯛꯄ ꯇꯥꯔꯦꯗꯅ ꯃꯁꯤꯗ ꯆꯥꯎꯊꯣꯏꯅ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯀꯔꯤ ꯅꯪ ꯍꯨꯔꯥꯟꯕ ꯅꯠꯇꯦꯕ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯂꯩꯕ ꯌꯦꯡꯒꯣꯟ ꯑꯁꯤ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯅꯈꯨꯠ ꯂꯥꯝꯁꯤꯟꯗꯨꯅ ꯌꯦꯟ ꯐꯥꯔꯨꯔꯕ ꯅꯪꯅꯁꯨ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯟꯊꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯃꯨꯛꯀ ꯍꯥꯏ ꯑꯩ ꯍꯨꯔꯥꯟꯗꯦ ꯅꯨꯄꯥꯗ ꯊꯣꯏꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯍꯨꯔꯥꯟꯗꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒ ꯈꯨꯅꯝ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯆꯥꯎꯊꯣꯏ ꯃꯁꯥꯗ ꯏꯀꯥꯏꯕ ꯈꯪꯗꯦ ꯏꯀꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯕꯅꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯃꯈꯣꯏꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯈꯛ ꯈꯪꯗꯦ ꯈꯟꯁꯨ ꯈꯟꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯉꯥꯟꯕꯒ ꯍꯤꯗꯥꯛ ꯊꯛꯄ ꯍꯨꯔꯥꯟꯕ ꯆꯠꯄ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯅꯕ ꯍꯣꯠꯅꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯤ ꯍꯥꯏꯔꯨꯅꯨ ꯃꯧ ꯅꯍꯥ ꯑꯗꯨꯗꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯔꯕ ꯅꯨꯄꯤ ꯐꯥꯎꯕ ꯂꯝꯕꯤꯗ ꯆꯥꯎꯊꯣꯏꯒ ꯊꯩꯅꯕ ꯀꯤꯖꯩ ꯃꯤꯄꯥꯏꯖꯩ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ ꯏꯅꯥꯎꯇꯣꯝꯕꯤ ꯍꯣꯏ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯥꯟꯗ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯁꯦ ꯅꯪꯕꯨ ꯅꯅꯥ ꯇꯥꯗ꯭ꯔꯣ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ ꯍꯩ ꯇꯥꯔꯕ꯭ꯔꯥ ꯀꯕꯣꯛ ꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤꯔꯣ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯑꯩ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯏꯆꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯅꯗꯨꯅ ꯌꯣꯛꯆꯔꯛꯄꯅꯦ ꯉꯁꯤꯒꯤ ꯋꯥꯍꯧꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯕꯣꯛ ꯂꯩꯒꯤ ꯃꯆꯥ ꯃꯔꯤꯒꯤ ꯄꯤꯕꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯅ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯍꯤꯗꯥꯛꯅ ꯂꯥꯛꯍꯜꯂꯕ ꯆꯥꯎꯊꯣꯏꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤꯅꯤ ꯏꯃꯨꯡꯗꯒꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ ꯅꯨꯄꯤ ꯃꯁꯦꯜ ꯑꯗꯨ ꯃꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯊꯣꯛꯂꯛꯇꯦꯅꯦ ꯃꯅꯥꯁꯤ ꯇꯥꯅ ꯊꯑꯣꯏꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯀꯌꯥꯗ ꯀꯜꯂꯤꯕ ꯃꯅꯥꯅꯣ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅ ꯁꯤꯠꯇꯦꯗ ꯑꯃꯅ ꯑꯃꯨꯛ ꯀꯧꯏ ꯑꯣ ꯁꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯃꯌꯥꯝꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯁꯝꯗꯨ ꯈꯨꯇꯥꯡ ꯌꯦꯠꯇꯨꯅꯅꯦ ꯆꯤꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯞ ꯊꯣꯛꯆꯔꯛꯎ ꯋꯥꯍꯧ ꯑꯁꯤꯗ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯔꯥꯜꯅ ꯀꯔꯤ ꯃꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯄꯣꯊꯥꯗ ꯃꯈꯩ ꯐꯤ ꯁꯥꯖꯩ ꯁꯨꯕ ꯅꯣꯝꯕ ꯀꯟꯅ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯊꯣꯛꯇꯦ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯅꯤ ꯔꯥꯙꯦ
ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯐꯅꯦꯛ ꯌꯣꯜꯂꯤ ꯏꯅꯥꯎꯇꯣꯝꯕꯤꯅ ꯁꯥꯕ ꯐꯅꯦꯛꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯅ ꯃꯥꯅꯁꯨ ꯄꯥꯝꯃꯤ ꯑꯗꯨꯅꯕꯨ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯏ ꯃꯥꯅ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯀꯔꯤꯒꯨꯝꯕꯅꯦ ꯅꯪꯅ ꯍꯦꯛ ꯁꯥꯕ ꯐꯅꯦꯛꯁꯤ ꯑꯩ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟꯅꯒ ꯅꯔꯣꯟꯗ ꯐꯅꯦꯛ ꯌꯣꯟꯕꯤ ꯑꯃꯗꯒ ꯄꯤꯊꯣꯛꯂꯝꯂꯕ ꯑꯩꯗꯤ ꯅꯪꯕꯨ ꯁꯥꯎꯒꯗꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯧꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯦ ꯏꯆꯦꯒꯤ ꯊꯥꯖꯕꯗꯣ ꯅꯅꯥꯎꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ ꯏꯆꯦꯅ ꯏꯃꯥꯏꯆꯥꯒꯤ ꯄꯨꯛ ꯊꯥꯛꯄꯤꯔꯤꯕꯅꯤ ꯅꯪ ꯑꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ ꯑꯔꯩ ꯂꯩꯇ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯏꯅꯥꯎꯇꯣꯝꯕꯤꯌꯥ ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯠꯂꯣ ꯅꯪꯅ ꯁꯥꯕ ꯐꯅꯦꯛ ꯑꯁꯤꯗꯗꯤ ꯃꯤꯉꯣꯟꯗ ꯈꯛ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯄꯤꯊꯣꯛꯂꯣꯏꯗꯦ ꯏꯆꯦ ꯑꯩꯅ ꯍꯦꯛ ꯐꯅꯦꯛ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯏꯆꯦꯗ ꯑꯗꯨꯝ ꯄꯤꯗꯨꯅ ꯂꯥꯛꯏꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯍꯤꯡꯕ ꯉꯝꯅꯕ ꯐꯅꯦꯛ ꯁꯥꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯕꯣꯠ ꯃꯆꯩꯁꯤ ꯂꯥꯡꯈꯠꯄꯗ ꯏꯆꯦꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯈ꯭ꯔꯤꯕꯗꯨꯅꯤ ꯍꯣ ꯃꯗꯨ ꯀꯥꯎꯅꯣ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯅꯪꯒꯤ ꯁꯤꯔꯕ ꯃꯇꯝꯗꯅꯦ ꯑꯩꯅ ꯂꯩꯗꯣꯏꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯏ ꯃꯆꯦ ꯔꯥꯙꯦꯒꯤ ꯊꯥꯖꯕ ꯃꯥꯡꯅꯕ ꯊꯕꯛ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯇꯧꯈꯤꯗꯦ ꯑꯗꯨꯅꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯔꯥꯙꯦꯅ ꯏꯅꯥꯎꯇꯣꯝꯕꯤꯗꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯆꯦꯜꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯆꯦꯜꯍꯟꯈ꯭ꯔꯤꯕꯅꯤ ꯔꯥꯙꯦꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯛ ꯍꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯅꯦꯀꯣ ꯏꯆꯦ ꯑꯩꯗꯤ ꯃꯥꯁꯤ ꯃꯤ ꯑꯣꯏꯅꯕꯨ ꯊꯥꯗ꯭ꯔꯦꯗ ꯃꯁꯤꯡꯗꯗꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯩ ꯃꯥꯕꯨ ꯃꯤꯔꯣ ꯃꯁꯥꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯊꯛ ꯊꯛꯄ ꯄꯪꯍꯤꯡ ꯍꯤꯡꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯊꯛꯂꯤ ꯃꯆꯥꯁꯤꯡꯅ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯌꯦꯡꯒꯗꯕ ꯏꯆꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯔꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯏꯅꯥꯎꯇꯣꯝꯕꯤ ꯅꯨꯄꯤ ꯌꯥꯝꯅ ꯃꯥꯟꯖꯗꯦꯀꯣ ꯁꯦꯁꯦ ꯅꯨꯄꯤ ꯊꯣꯛ ꯃꯥꯒꯨꯝꯕꯅ ꯍꯦꯛꯇ ꯉꯥꯎꯅ ꯐꯩꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯁꯨꯝꯗꯧꯅꯦ ꯆꯥꯛ ꯄꯤꯖꯔꯨ ꯃꯕꯨꯛ ꯑꯗꯨꯅ ꯂꯥꯡꯂꯛꯂꯒꯕꯨ ꯀꯅꯥꯒꯤ ꯍꯤꯗꯥꯛ ꯊꯛꯄꯅꯣ ꯂꯥꯝꯕꯒꯤ ꯃꯌꯥꯏꯗꯨꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯗꯧꯅꯤ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯁꯦ ꯁꯤꯕ ꯉꯝꯗꯕꯒꯤ ꯏꯆꯥꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯍꯤꯡꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯤꯁꯦ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯩꯅ ꯅꯍꯥꯟꯅꯅꯦ ꯍꯨ ꯊꯛꯂꯒ ꯁꯤꯔꯝꯂꯅꯤ ꯏꯆꯦ ꯄꯦꯟꯗꯕꯅ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕ ꯃꯍꯥꯛꯀꯤ ꯋꯥꯐꯝꯅꯤ ꯍꯩꯍꯩꯗꯤꯍꯦ ꯅꯪ ꯑꯃ ꯁꯤꯕ ꯀꯥꯏꯅ ꯀꯔꯤꯒꯤ ꯁꯤꯕꯅꯣ ꯁꯤꯕ ꯌꯥꯗꯦ ꯄꯨꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯔꯒ ꯍꯤꯡꯕ ꯇꯥꯏ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯦ ꯅꯪꯒꯤꯗꯃꯛ ꯉꯁꯤ ꯑꯩꯁꯨ ꯂꯩꯔꯤꯗꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯑꯉꯝꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯆꯦ ꯔꯥꯙꯦꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯈꯤꯕ ꯍꯥꯏꯕꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯈꯜꯂꯤ ꯃꯊꯃꯣꯏ ꯁꯨꯡꯂꯩ ꯂꯩꯇꯥꯗ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯇꯤꯟꯈꯤꯕꯅ ꯃꯥꯅꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯅꯥꯎꯇꯣꯝꯕꯤꯕу ꯅꯨꯡꯁꯤ ꯀꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯋꯥꯝꯇ ꯃꯆꯤꯜ ꯊꯣꯛꯅ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯤ ꯃꯥꯕꯨ ꯁꯦꯡꯊꯣꯛꯍꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯈꯣꯏꯅ ꯐꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯏꯅꯥꯎꯇꯣꯝꯕꯤꯌꯥ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯗꯤꯕꯀꯣ ꯃꯁꯤꯗ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯑꯉꯥꯎꯕ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯨꯕ ꯑꯁꯤꯅꯤ ꯃꯥꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯥꯏꯖꯔꯨꯗ꯭ꯔꯕꯁꯨ ꯂꯥꯟꯖꯔꯨꯗ꯭ꯔꯕꯁꯨ ꯑꯉꯥꯎꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯇꯛ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯤꯃꯥꯡ ꯀꯌꯥ ꯑꯃ ꯐꯝꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠꯇꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ 3-4ꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯌꯦꯡꯂꯨ ꯂꯥꯎ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯃꯨꯟꯅ ꯌꯦꯡꯂꯨ ꯂꯥꯎ ꯅꯨꯄꯤ ꯑꯃꯅ ꯅꯄꯨꯔꯣꯏꯕꯁꯤ ꯉꯥꯎꯏ ꯈꯪꯂꯕꯗꯤ ꯃꯌꯨꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯉꯥꯎꯕ ꯅꯄꯨꯔꯣꯏꯕꯁꯦ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯒꯨꯝꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯤꯕ ꯁꯛꯍꯦꯟꯕꯤꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯀꯣꯛ ꯍꯥꯠꯇꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ ꯊꯥꯡꯕꯤꯌꯨꯔꯣ ꯍꯥꯠꯂꯒꯦꯔꯣ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯅꯥ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯁꯤꯗ ꯌꯥꯅꯤꯗꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯉꯁꯤꯗꯤꯅꯦ ꯂꯦꯝꯅ ꯊꯥꯔꯣꯏ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯏꯅꯥꯎꯇꯣꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯏꯅꯥꯎꯇꯣꯝꯕꯤ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯗꯦ ꯃꯌꯨꯝꯗꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯆꯥꯎꯊꯣꯏꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅ ꯃꯤꯒꯤ ꯑꯉꯥꯡꯒꯤ ꯃꯅꯥꯗ ꯆꯤꯟꯕ ꯁꯅꯥꯗꯨꯕꯨ ꯊꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯎꯈꯣꯡ ꯑꯃꯗ ꯆꯥꯎꯊꯣꯏꯗꯨ ꯃꯁꯥ ꯄꯨꯝꯕ ꯊꯧꯔꯤ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯐꯤꯕꯝꯗꯨ ꯏꯅꯥꯎꯇꯣꯝꯕꯤ ꯎꯏ ꯃꯨꯟꯅ ꯌꯦꯡꯉꯤ ꯆꯥꯎꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯁꯅꯥ ꯍꯨꯔꯥꯟꯕ ꯆꯨꯔꯥꯟ ꯊꯥꯕ ꯏꯆꯥꯁꯤꯒꯤ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯁꯅꯥꯁꯤꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯕ ꯏꯅꯥꯎꯇꯣꯝꯕꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯕꯣ ꯅꯨꯄꯥ ꯈꯔꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕꯁꯨ ꯐꯨꯈ꯭ꯔ ꯃꯥꯜꯂꯦ ꯃꯈꯣꯡ ꯃꯈꯨꯠꯇ ꯆꯩꯐꯝ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯏꯅꯥꯎꯇꯣꯝꯕꯤ ꯎꯏ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯨꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯏꯄꯨꯔꯣꯏꯕꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯐꯥꯍꯧꯕꯅꯤ ꯏꯆꯥꯒꯤ ꯁꯅꯥꯁꯦ ꯃꯤꯐꯠꯇ ꯆꯨꯔꯥꯟ ꯊꯥꯕ ꯍꯨꯔꯥꯟꯕꯁꯤꯅ ꯍꯦꯛ ꯍꯨꯔꯥꯟꯂꯝꯒꯅꯤꯗ ꯅꯠꯇꯦ ꯏꯅꯥꯎꯇꯣꯝꯕꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ
ꯆꯠꯂꯤꯕ ꯁꯥꯖꯠ ꯏꯖꯠ ꯑꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯁꯤ ꯅꯪꯉꯣꯟꯗꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯌꯦ ꯏꯅꯥꯎꯇꯣꯝꯕꯤ ꯋꯥ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯉꯥꯡꯂꯛꯏ ꯏꯆꯦ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯏꯆꯦꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯩ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯃꯍꯥ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯁꯤ ꯍꯤꯗꯥꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯊꯛꯂꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯂꯒ ꯂꯩꯔꯝꯒꯅꯤ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤꯅꯦ ꯂꯝꯕꯤꯗꯒ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯏꯆꯦ ꯈꯔ ꯋꯥꯔꯛꯎ ꯄꯨꯜꯂꯒ ꯄꯨꯈ꯭ꯔꯣ ꯀꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝꯅ ꯀꯥꯝꯃꯤ ꯍꯦꯃꯜꯂꯕꯅꯤ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯏꯕꯦꯝꯃ ꯅꯪꯁꯨ ꯌꯥꯎꯅꯅꯦ ꯅꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯗꯨꯅ ꯈꯣꯡꯒꯣꯏꯅꯕ ꯅꯨꯄꯤ ꯑꯃꯅ ꯍꯛꯃꯜꯂꯕꯅꯤꯍꯦ ꯏꯅꯥꯎꯇꯣꯝꯕꯤ ꯃꯃꯥꯡ ꯊꯛꯇ ꯅꯄꯨꯔꯣꯏꯕꯁꯤꯒꯤ ꯋꯥꯊꯣꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯅꯃꯥ ꯌꯦꯡꯂꯒ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯁꯨꯝꯅꯦ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯅꯌꯨꯝ ꯃꯩ ꯊꯥꯔꯒ ꯇꯥꯟꯕ ꯁꯣꯏꯔꯣꯏ ꯍꯩ ꯑꯊꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯇꯛꯇ ꯆꯥꯔꯤ ꯑꯁꯤ ꯌꯧꯅ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯇꯁꯦꯡꯅ ꯃꯍꯥꯛ ꯄꯦꯟꯗ꯭ꯔꯤ ꯃꯔꯥ ꯂꯩꯖꯗꯕꯤ ꯃꯥꯕꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯅꯝꯗꯅ ꯁꯤꯡꯊꯣꯛꯍꯟꯗꯨꯅ ꯃꯤꯒꯤ ꯈꯣꯟꯊꯤ ꯀꯌꯥ ꯑꯃ ꯆꯥꯔꯤ ꯑꯗꯨꯕꯨ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯇꯨ ꯈꯥꯡꯉꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤꯅ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯇꯧꯁꯤꯟꯅꯔꯛꯀꯅꯤ ꯈꯪꯂꯕꯅꯤ ꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯕꯅꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯄꯨꯔꯣꯏꯕ ꯋꯥꯔꯛꯎ ꯀꯥꯃ ꯍꯦꯃꯜꯂꯕꯅꯤ ꯋꯥꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯀꯣꯛ ꯍꯥꯠꯇꯣꯛꯈꯣ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯉꯥꯎꯕ ꯅꯨꯄꯥꯁꯦ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯏ ꯁꯥꯖꯧꯅ ꯆꯥꯎꯅ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯆꯥꯎꯊꯣꯏꯗ ꯐꯩꯅ ꯑꯃꯨꯛꯇꯪ ꯀꯥꯎꯈꯥꯏ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨ ꯃꯤꯠꯅ ꯎꯔꯤꯕ ꯏꯅꯥꯎꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯪꯈꯤ ꯃꯍꯥꯛ ꯀꯞꯅꯤꯡꯈꯤ ꯋꯥꯈꯤ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜꯗꯤ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯁꯥꯖꯧꯅ ꯊꯧꯔꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏ ꯃꯇꯨꯡꯗ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯕ ꯅꯪ ꯅꯊꯣꯏ ꯃꯆꯥꯗꯣ ꯃꯥꯡꯉꯤ ꯈꯪ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯂꯥꯛꯇꯨꯅ ꯏꯟꯈꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯥꯕꯨꯁꯨ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯈꯤ ꯑꯁꯨꯝꯅ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯇꯛꯇ ꯃꯤꯃꯥꯡ ꯀꯌꯥ ꯐꯝꯈꯤ ꯊꯣꯡꯒꯥꯜꯗꯅꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯨ ꯐꯥꯖꯤꯟꯖꯔꯦ ꯍꯥꯏꯔꯒ ꯇꯞꯅ ꯑꯩꯈꯣꯏ ꯕꯕꯥ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯍꯛꯆꯥꯡꯗꯣ ꯋꯥꯔꯝꯂꯅꯤ ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯅ ꯄꯣꯊꯥꯕꯤꯔꯔꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯅꯨꯕ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗꯅ ꯂꯦꯞꯂꯤꯁꯤ ꯃꯤꯅ ꯍꯧꯖꯤꯛꯇ ꯉꯥꯡꯂꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯣ ꯁꯤ ꯌꯨꯝꯗ ꯍꯟꯁꯦꯕ ꯂꯥꯛꯑꯣꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥꯅꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯍꯜꯂꯛꯄꯗꯤ ꯑꯗꯨꯃꯛ ꯉꯝꯈꯤꯗꯦ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯩ ꯍꯧꯔꯤꯕꯅꯤ ꯁꯅꯥꯍꯜꯒꯤ ꯃꯈꯨꯠꯇꯕꯨ ꯊꯥꯡ ꯑꯃ ꯄꯥꯏꯔꯤ ꯃꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯍꯥꯠꯂꯒꯦ ꯑꯁꯤꯅꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯏ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯁꯣꯏꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯊꯥꯡꯁꯤꯡꯗꯨ ꯂꯧꯊꯣꯛꯎꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯔꯔꯣꯏ ꯑꯃꯅ ꯏꯆꯦ ꯀꯕꯣꯛꯂꯩ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯦ ꯑꯁ ꯁꯣꯏꯅꯕ ꯇꯥꯔꯦ ꯃꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯃꯈꯩꯗ ꯍꯩ ꯅꯈꯣꯏꯕꯨ ꯀꯔꯤ ꯌꯦꯡꯂꯒ ꯂꯩꯔꯤꯕꯒꯦ ꯑꯃꯨꯛꯇ ꯈꯥꯝꯅꯕ ꯇꯧꯅꯦ ꯑꯃꯨꯛ ꯊꯥꯡꯁꯤꯟ ꯊꯤꯜꯂꯨꯔꯕꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯈꯩ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯍꯜꯕꯨ ꯐꯥꯔꯤ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯁꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯁꯅꯥꯍꯜꯅ ꯃꯈꯥ ꯁꯤꯛꯇꯨꯅ ꯀꯔꯤꯒꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯍꯥꯛꯇꯣ ꯑꯩꯅ ꯍꯥꯠꯀꯅꯤ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯔꯥ ꯂꯩꯕ ꯅꯨꯄꯥꯗꯨ ꯃꯐꯝꯁꯤ ꯂꯩ ꯃꯌꯥꯝꯅ ꯐꯥꯔꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯨꯗꯤ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯄꯤꯁꯤ ꯉꯥꯏꯈꯣ ꯅꯝꯗꯅ ꯅꯨꯄꯤ ꯑꯃꯅ ꯁꯅꯥꯍꯜꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯁꯅꯥꯍꯜ ꯃꯥꯇ ꯅꯠꯇꯦ ꯁꯥꯎꯔꯤꯕ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯁꯥꯎꯔꯤꯕꯅꯤ ꯃꯌꯥꯝꯅ ꯇꯞꯊꯅꯕ ꯍꯣꯠꯅꯔꯤ ꯇꯃꯣꯕꯤꯅ ꯐꯟ ꯆꯣꯡꯊꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯁꯨꯛ ꯀꯟꯅ ꯀꯧꯕꯕꯨ ꯊꯣꯛꯂꯛꯇꯦꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯂꯨꯔꯁꯤ ꯍꯦ ꯃꯅꯥ ꯇꯥꯁꯤꯟꯗ꯭ꯔꯒ ꯐꯔꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯍꯦꯛꯇ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯏꯃꯨꯡꯗ ꯐꯨꯖꯤꯟꯈ꯭ꯔꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯏꯅꯥꯎꯇꯣꯝꯕꯤ ꯅꯪ ꯀꯗꯥꯏ ꯂꯣꯠꯂꯤꯅꯣ ꯏꯅꯥꯎꯇꯣꯝꯕꯤ ꯅꯪꯕꯨꯅꯤ ꯀꯧꯔꯤꯁꯦ ꯅꯄꯨꯔꯣꯏꯕꯒ ꯅꯪꯗꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯤ ꯌꯦꯡ ꯀꯗꯥꯏ ꯂꯩꯒꯦ ꯁꯠ ꯊꯣꯛꯂꯛꯑꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯂꯩꯕꯕꯨ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ ꯑꯃꯨꯛ ꯀꯧꯏ ꯂꯣꯠꯇꯨꯅꯒꯅꯦ ꯅꯊ꯭ꯋꯥꯏ ꯍꯤꯡꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏ ꯀꯦꯊꯕꯤꯌꯥ ꯃꯅꯤꯡꯊꯣꯡꯁꯤ ꯍꯥꯡꯉꯤꯅꯦ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯁꯣꯏꯗꯅ ꯆꯦꯜꯂꯝꯕ ꯇꯥꯔꯦ ꯏꯁ
ꯇꯨꯃꯤꯟꯅꯒ ꯃꯅꯤꯡꯊꯣꯡ ꯐꯥꯎꯔꯒ ꯆꯦꯜꯂꯤꯕꯣꯏ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯒꯨꯝꯕꯅ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏ ꯌꯧꯌꯥ ꯇꯧꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯦ ꯇꯥꯃꯨꯕꯤꯅ ꯍꯥꯏ ꯏꯅꯥꯎꯇꯣꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯋꯥꯁꯤ ꯇꯥꯕꯗ ꯔꯥꯙꯦ ꯃꯊꯃꯣꯏꯗꯣ ꯈꯔꯗꯤ ꯇꯌꯥꯡꯂꯤ ꯏꯅꯥꯎꯇꯣꯝꯕꯤ ꯅꯪꯅ ꯆꯦꯟꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯝꯒꯅꯤ ꯅꯊꯋꯥꯏ ꯍꯤꯡꯅꯕ ꯅꯪ ꯂꯩꯌꯨꯀꯣ ꯀꯕꯣꯛ ꯂꯩꯅ ꯂꯣꯠꯄꯅ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯀꯥꯟꯅꯗꯦ ꯀꯕꯣꯛ ꯂꯩ ꯃꯁꯤꯒꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥꯁꯦ ꯃꯍꯥꯛ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯋꯥꯔꯛꯁꯤ ꯁꯅꯥꯍꯜꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯐꯨꯖꯤꯜꯂꯛꯏ ꯃꯈꯥꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯊꯣꯏꯕꯨ ꯃꯐꯨꯔꯤꯠ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯅꯦ ꯇꯨꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅꯦ ꯇꯨꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯄꯣꯄꯥ ꯊꯥꯖꯤꯜꯂꯤ ꯆꯥꯎꯊꯣꯏ ꯃꯈꯨꯠ ꯍꯟꯕ ꯉꯝꯗꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯜꯂꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯏꯅꯥꯎꯇꯣꯝꯕꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯄꯨꯝꯅꯃꯛ ꯃꯊꯟꯇ ꯐꯥꯊꯖꯩ ꯃꯤꯍꯨꯜ ꯀꯥꯏꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯖꯥꯠ ꯅꯠꯇ꯭ꯔꯕꯅꯤ ꯈꯣꯟꯖꯦꯜꯁꯦ ꯍꯧꯅ ꯇꯥꯈꯠꯂꯛꯏ ꯃꯈꯣꯏ ꯃꯄꯥꯗꯨꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯜꯂꯨꯒꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯅꯔꯤ ꯑꯩꯕꯨ ꯐꯪꯈ꯭ꯔꯒꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯊꯛꯇ ꯀꯔꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯣꯠꯂꯤꯕꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯅꯤ ꯊꯕꯥꯟ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯤꯕꯣ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯏꯆꯥꯒꯤ ꯈꯣꯡꯐꯝ ꯂꯨꯔꯦꯅꯦ ꯅꯄꯥꯗꯨ ꯃꯤꯅ ꯐꯥꯔꯦ ꯃꯤꯅ ꯐꯨꯔꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯣꯛꯇꯕꯒꯤꯅꯤꯗꯅ ꯕꯦꯝꯃ ꯅꯄꯥꯒꯤ ꯍꯛꯇꯛꯇ ꯏꯃꯥꯗꯤ ꯋꯥꯕꯅ ꯄꯥꯟꯗꯣꯝ ꯂꯣꯝꯂꯦꯅꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯏꯃꯥ ꯌꯥꯝ ꯋꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯗꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯛꯂꯤ ꯃꯃꯥꯅ ꯀꯞꯄ ꯃꯇꯧ ꯑꯗꯨꯗ ꯏꯃꯥ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯏꯅꯥꯎꯇꯣꯝꯕꯤꯅ ꯃꯆꯥꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅꯁꯨ ꯍꯥꯏ ꯊꯕꯥ ꯊꯣꯏꯕ ꯅꯈꯣꯏ ꯑꯅꯤꯅꯦ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯏꯃꯥꯅꯦ ꯅꯄꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯏꯃꯥ ꯂꯥꯏꯕꯛ ꯌꯦꯡꯂꯨꯒꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯍꯨꯔꯥꯜꯂꯨꯔꯕꯁꯨ ꯃꯤ ꯍꯥꯠꯂꯨꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨ ꯃꯥꯒꯤ ꯃꯄꯣꯛ ꯑꯗꯨꯃꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯕ ꯅꯪꯂꯕꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯃꯤꯀꯨꯞꯁꯤꯗ ꯃꯍꯥꯛ ꯆꯣꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯕꯥꯟ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯂꯩꯕ ꯀꯤꯖꯩꯌꯦ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯍꯧꯕ ꯀꯤꯖꯩ ꯏꯃꯥ ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯄꯨꯑꯣ ꯏꯃꯥ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯀꯩꯁꯨ ꯀꯨꯏꯔꯛꯂꯣꯏ ꯐꯠ ꯑꯃꯨꯛ ꯂꯥꯛꯀꯦ ꯅꯧꯄꯥꯒꯅꯦ ꯁꯤꯗ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯣ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯆꯦꯒ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯅꯥꯎꯇꯣꯝꯕꯤꯗꯨ ꯂꯩꯉꯣꯏ ꯈꯔ ꯃꯈꯨꯠꯇ ꯇꯛꯇꯨꯅ ꯃꯃꯥꯏꯗ ꯇꯩꯁꯤꯜꯂꯤ ꯑꯗꯨꯒ ꯐꯤꯗꯨꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯃꯆꯥ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯁꯤꯕ ꯀꯤꯗꯦ ꯊꯧꯅꯥ ꯂꯩ ꯑꯁꯨꯛ ꯀꯜꯂꯕ ꯂꯥꯟꯖꯥꯎ ꯑꯁꯤꯗ ꯃꯥꯕꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯤ ꯃꯤꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯈꯤꯅꯅꯕ ꯍꯣꯠꯅꯩ ꯏꯅꯥꯎꯇꯣꯝꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯤꯜꯂꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯃꯄꯨꯔꯣꯏꯕꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯃꯗꯨ ꯄꯨꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯔꯪ ꯎꯔꯤ ꯃꯅꯥ ꯑꯅꯤꯗꯨꯅ ꯇꯁꯦꯡꯅ ꯇꯥꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯥꯕꯨꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯂꯨꯕ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯃꯔꯨ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯤ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯅꯣ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯤꯕꯁꯦ ꯍꯛꯃꯟꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅꯅꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯔꯒ ꯇꯥꯟꯈꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯈꯜꯂꯣ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯗꯨꯗꯤ ꯀꯝꯗꯧꯕ ꯁꯅꯥꯌꯥꯟꯕꯤꯅ ꯁꯥꯎꯅꯤꯡꯅ ꯃꯥꯏ ꯅꯨꯄꯤ ꯏꯅꯥꯎꯇꯣꯝꯕꯤꯗꯨꯅꯤ ꯑꯩꯅ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯜꯂꯒ ꯊꯥꯅꯤꯡꯉꯤꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝꯗꯤ ꯃꯥꯅꯦꯅ ꯈꯪꯂꯝꯒꯅꯤ ꯋꯥꯔꯛꯄ ꯌꯥꯏꯅ ꯍꯤꯡꯗꯣꯛꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯆꯥꯎꯊꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯝꯕꯒꯤ ꯑꯉꯥꯡꯒꯤ ꯃꯅꯥꯗ ꯁꯅꯥ ꯊꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯔꯕ ꯅꯨꯄꯤꯒ ꯌꯦꯅꯈꯥꯗ ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯒꯤ ꯍꯦꯃꯟꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯕꯣ ꯔꯥꯙꯦꯅ ꯇꯞꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ ꯌꯥꯝꯅ ꯁꯣꯜꯂꯤ ꯏꯅꯤꯡꯇꯝꯅ ꯋꯥ ꯑꯝꯇ ꯉꯥꯡꯖꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯟꯕ ꯋꯥ ꯍꯥꯏꯕ ꯉꯝꯂꯨꯒꯅꯤ ꯄꯦꯟꯗꯕ ꯈꯖꯤꯛ ꯍꯥꯏꯔꯨꯕꯗ ꯐꯨꯒꯦꯒ ꯃꯦꯠꯀꯦꯒ ꯏꯟꯗꯣꯟ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯤꯆꯪꯗ ꯔꯥꯙꯦꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯁꯅꯥꯌꯥꯟꯕꯤꯅ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎꯅꯤ
amana ngang wa amana tana gadabani fattaba kongai leirabasune semdok minagadabani adudi nate mai nupiduna angau mapuroibasida thauzinba manba mawang amasu yawi karamba nupinabu magi mapuroiba oibada nupi leisabigi makhudang paiduna singnusu haiduna haidoriba mado oithoktabani nakaldagi ayingbina kariginu radhya nangna inautumigi misangda wa sukyamna hariba nganglibasida magi misang sangliba kaiduro nate sum wasi khanasi tawbani nangna mai misangda wa nganglaga kamai khanadoiba saibinam ho adubudi makhoi anidine amatagumbane ngak leite mana inautumigi manakta satliba arei leita ta thokta sing tawriba aduna ne phibam sida mani inautumigi misangda wa nganglibase adumakti hainuduna khoisu khulai kai amatra leiminaribanina adu awaba amada mateng pangnabani sanayan bina sat amuk haire ngasi thokliba thokdokse nangni nasanupida thokpoiramu nangna huji haiwa famdumaina haiduna leithokpo nanggamgadro ha ngamgadraba radhe madi mathantani makhoide amatta manai mani hek wa nganglu khudingda areng puthaba haidu oirani mahak machindu makha tana khumudre tumina oina leikri jaibina kari thoe haiduna misanga sagjaba sari yengdabana nupi yamana adudi mayamse nupasi waraksi liena tharuise yate haibam khangalasi nupi yamana aigi wadinya waraktuna kanaroi mayum makaise mai thadolaka tanthokiba maduna khwaidagi phaniko khanasi maya karam tawsige mayamdo yauya amuk langi inautumbi tasing leitadre nupa kharna sauthoidu phubusu lepte kaubusu lepte hey ke khindaba mai thaba namai ma palibasi kaidonaba ha khokpak koksilage hairaga thokhe kausili kanana sumabu khamba tawdre mabu khambina misu kana leitre inautombi mathamoida tanik mapuroibagi saktamdo phiruk manungdagi yengzari kabuk leina mu haire lemna thaba yaroyi mabu hatkadaba ai yamna pede ngasidi ai isagi punsi loiredana imagi pema imagi mangzare to thadoi ngasaidagi kappa lepte mathamoi sokna kapli kusumna yariba si amta toba nasado kapata yaroiba ai siningi ta ai ningtre adumaina hainuba makhoi miyam chakrabani angawbu nupado mayam jangduna hachakrasani ita ai si mine kari haina khini ai buda mine tinsinarani ko kaino nangna haidubo kaimta hainaroise sibu nangna tawbina tawbraba ai yam kaita mapa thopusu ai ngamnaroi hausikti aigi pause tadaba khangdaba khula sida miyamta leramnaroi ai sikibane na par ikoi mem leisidi aina tarakpada angawbu nupado hatokani hainasu hainawi mata halaga phani mabu halalo haiduna kapthoi lairiba leisabi makhoi kharana mabu themjinaba kan hotnari seba kapadong ta toba nasadu yaroiba inaw tombi mamit aniduna mapuroibagi matawdo ure hairaga haukraba nomagi matamdo mitmangna sangsang ure masanare haiduna leitapam khangda khawang seli manamamagi manakta sattuna inama sil khrata thangbiba yagadra isa thoibodo kanna hadon leiri agi khutadi selamta leite idak langta khrada leinagi masida nungsireina nawa leitabiro napuroiba leitabiro nangbo kari thoe haiduna ngangsa sari nungsirani haina tawribraba ha napuroibada hairusu salo nasaktu yengde inama aibo mut nungsibiyo ai thuna singnaba tawsage wa makhayam tana gumsi ko sialgidi wate engonda adubu nangonda di sukpi piroi sakroya asumna thina saibirei lairabasina inaw tombi thengkhang kayarakta ikai khangdabi haibadusu oiri adubu laibakini upai leitabagini khanduna mahak khangli leiriba mapuroibaduna mabu hanna yengbiramlabadi mahakna siyongni ikaiba nangliba asukwan hinglibasi khak hinglam loidabani machana naduna leiraga karamna leithokani adunabu mahak koisen chelibani hangba yaba hanglure thina nganglakpa yaw leite haina piraktaba yaw adumak thoklai lambi mataiduda ungduna wakal khanduna mahak chali kamdongni toribasidi ichari kanana hauri hidak langtak bijaudrabadi soidna nabado hinjinkiba tare aibu tunglomdagi radina nautombi nang makadom chalurino kaino nangi sakpamduna nate nangbu kaidawrage
ꯃꯥꯏꯊꯣꯡꯗ ꯄꯨꯔꯤꯕ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ꯫ ꯑꯣꯏꯗꯕ ꯉꯥꯡ, ꯅꯪꯕꯨ ꯃꯁꯛ ꯑꯩꯅ ꯐꯖꯅ ꯈꯪ꯫ ꯁꯦꯡꯅ ꯍꯥꯏꯌꯣ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯪꯕꯤꯔꯤ ꯑꯗꯨꯕꯨ ꯏꯅꯥꯎꯇꯣꯝꯕꯤ ꯃꯁꯦ ꯔꯥꯙꯦꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯏꯀꯥꯏꯖꯩ꯫ ꯔꯥꯙꯦꯅ ꯑꯃꯨꯛꯀ, ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯦ, ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯂꯣꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ꯫ ꯏꯆꯦ, ꯑꯩꯕꯨ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯏꯅꯥꯎꯇꯣꯝꯕꯤ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯁꯥ ꯊꯣꯏꯕꯗꯣ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯥ? ꯑꯗꯨꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯏꯕ? ꯀꯔꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯕ? ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯅꯕ ꯁꯦꯜ ꯍꯪꯂꯨꯕꯅꯤ꯫ ꯀꯅꯥꯗ ꯍꯪꯂꯨꯔꯤꯕ? ꯄꯤꯔꯛꯂꯕ꯭ꯔꯣ? ꯍꯤꯗꯥꯛꯅ ꯀꯗꯥꯏ? ꯏꯅꯥꯎꯇꯣꯝꯕꯤ, ꯏꯅꯥꯎꯇꯣꯝꯕꯤ, ꯀꯩꯅꯣ ꯅꯪꯕꯣ? ꯏꯅꯥꯎꯇꯣꯝꯕꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯤꯕ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅꯤ ꯔꯥꯙꯦꯅ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ? ꯀꯞꯀꯗꯣꯏꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯀꯅꯥꯝꯇꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯦ꯫ ꯁꯦꯜ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯇꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ ꯏꯆꯦ꯫ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯊꯣꯛꯂꯦ ꯔꯥꯙꯦ꯫ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯣꯛ ꯍꯪꯂꯕ ꯀꯩꯗꯧꯒꯦ? ꯑꯉꯥꯡ ꯅꯥꯔꯤ ꯍꯥꯏꯔꯒ ꯅꯪ ꯁꯤꯗꯤꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯜꯂꯤꯕ ꯈꯥꯎꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯏ꯫ ꯍꯥꯏ, ꯉꯁꯤ ꯑꯩ ꯂꯩꯔꯤꯁꯤꯕꯨ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯝꯅ ꯇꯧꯅꯨꯍꯦ, ꯑꯩꯉꯣꯟꯗ ꯍꯪꯂꯛꯎ꯫ ꯑꯩꯁꯨꯅꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯀꯨꯝꯃꯛꯑꯕ꯫ ꯁꯦꯜꯗꯨ ꯄꯤ꯫ ꯏꯆꯦ, ꯁꯤꯂꯣ, ꯁꯤꯅꯅꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯔꯣ꯫ ꯌꯥꯔꯅꯤ ꯏꯆꯦ, ꯄꯤꯔꯅꯨ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯌꯥꯔꯅꯤꯌꯦ ꯏꯆꯦ꯫ ꯑꯁ ꯏꯅꯥꯎꯇꯣꯝꯕꯤ, ꯅꯪ ꯁꯤ ꯌꯥꯝꯅ ꯉꯥꯡꯅꯩꯗ꯫ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯁꯦ꯫ ꯃꯈꯨꯠꯇ ꯑꯣꯏꯅ ꯂꯥꯝꯗꯨꯅ ꯁꯠꯄꯤ ꯏꯅꯥꯎꯇꯣꯝꯕꯤꯅ꯫ ꯏꯆꯦꯗꯨꯗ ꯍꯥꯏꯃꯟꯗꯅ, ꯏꯆꯦꯗꯨꯗ ꯅꯤꯃꯟꯗꯅ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏ꯫ ꯏꯆꯦ, ꯑꯩ ꯁꯦꯜꯁꯤ ꯂꯧꯔꯔꯣꯏꯒꯦ꯫ ꯅꯪꯒꯤꯁꯦ, ꯅꯪ ꯑꯩ ꯏ ꯇꯤꯟꯅꯗꯦ, ꯁꯥꯒꯩ ꯄꯨꯟꯗꯦ, ꯑꯩꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯅꯥꯎ ꯑꯗꯨꯝꯅ ꯈꯟꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯏꯆꯦ, ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ꯫ ꯉꯥꯡꯗꯨꯅ ꯂꯩꯔꯅꯣ, ꯑꯉꯥꯡꯒꯤ ꯐꯤꯕꯝꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ꯫ ꯑꯗꯨꯒꯅꯦ ꯍꯤꯗꯥꯛ ꯂꯩꯔꯨꯁꯣ, ꯆꯠꯂꯣ, ꯄꯟꯊꯔꯅꯣ꯫ ꯏꯆꯦ, ꯆꯠꯂꯣꯅꯦ, ꯑꯩꯁꯨꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯛꯀꯦ꯫ ꯆꯠꯂꯣ꯫ ꯀꯌꯥꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯤꯕ ꯃꯥ ꯑꯃ ꯂꯩꯔꯝꯕꯅ ꯏꯅꯥꯎꯇꯣꯝꯕꯤꯅ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯆꯦ ꯔꯥꯙꯦꯁꯤ ꯃꯃꯥꯃꯛꯅꯤ, ꯏꯁꯣꯔꯃꯛꯅꯤ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯇꯍꯥꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯊꯣꯡꯖꯤꯜꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯆꯥꯎꯊꯣꯏꯅ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯅꯨꯄꯥ ꯊꯤꯔꯨꯔꯤꯕ꯭ꯔꯣ? ꯏꯅꯥꯎꯇꯣꯝꯕꯤ ꯈꯨꯝꯗꯦ꯫ ꯆꯥꯎꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯂꯝ ꯌꯥꯝ ꯍꯦꯟꯅ ꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯅꯤ, ꯌꯨꯝꯗ ꯂꯩꯒꯦꯗꯤ ꯂꯩꯇꯦꯅꯦ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯐꯃꯨꯡ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯅ ꯍꯤꯞꯂꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯅꯝꯗꯨꯅ ꯌꯦꯡꯏ꯫ ꯆꯥꯎꯊꯣꯏꯅ ꯃꯈꯣꯜꯗꯣ ꯈꯔ ꯍꯧꯒꯠꯅ, ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯅꯆꯤꯟꯗꯨ ꯈꯨꯝꯍꯩꯇ꯭ꯔꯣ? ꯆꯩ ꯆꯠꯅꯤꯡꯕ꯭ꯔꯥ ꯅꯪ? ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯅꯆꯥꯁꯤ ꯇꯨꯝꯃꯤ꯫ ꯀꯅꯥꯒꯤ ꯇꯨꯝꯕ? ꯑꯩꯈꯣꯏ ꯃꯄꯥ, ꯅꯆꯥꯁꯤ ꯅꯥꯔꯤꯕꯅꯤ, ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯍꯪꯅꯔꯨꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤꯅꯤ, ꯁꯦꯜ ꯈꯔ ꯄꯤꯔꯛꯎ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯂꯩꯇꯦ꯫ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯁꯦꯜ ꯍꯪꯅꯔꯨꯕꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯂꯩꯅꯕꯅꯤ꯫ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜꯗꯨ ꯑꯩꯅ ꯄꯤꯔꯣ ꯍꯥꯏꯔꯤꯁꯤ꯫ ꯑꯩꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯆꯥꯁꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯋꯥ ꯌꯥꯝꯅ ꯉꯥꯡ, ꯁꯠ-ꯁꯠ ꯄꯤꯔꯣ꯫ ꯍꯤꯗꯥꯛ ꯂꯩꯅꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯩꯗꯧꯔꯒꯦ? ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯣꯟꯖꯦꯜ ꯀꯟꯅ ꯉꯥꯡꯈꯠꯂꯛꯏ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ꯫ ꯀꯗꯥꯏ? ꯄꯤꯔꯛꯎ, ꯑꯩ ꯊꯦꯡꯂꯕꯅꯤ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯄꯤꯗꯦ, ꯁꯤꯈꯥꯡ ꯈꯥꯡꯉꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯦꯟꯅ ꯄꯤꯅꯕ ꯇꯛꯁꯤꯜꯂꯤ꯫ ꯅꯪꯅꯦ ꯑꯔꯦꯝꯕꯗ ꯐꯨꯔꯛꯀꯅꯤꯀꯣ, ꯀꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ꯫ ꯁꯤꯗꯤ ꯍꯤꯗꯥꯛ ꯂꯩꯅꯕꯅꯤ, ꯑꯍꯦꯟꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ꯫ ꯍꯤꯗꯥꯛ ꯆꯥꯔ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯐꯅꯤꯡꯕ ꯀꯥꯟꯗ ꯃꯔꯥꯏ ꯐꯖꯁꯅꯤ꯫ ꯑꯩꯈꯣꯏ ꯃꯄꯥ, ꯅꯪꯁꯦ ꯃꯄꯥ ꯑꯃꯅꯤꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯕꯨ, ꯅꯪꯒꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ? ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯇꯥꯞ ꯃꯦꯠꯁꯤꯜꯂꯤ꯫ ꯅꯪ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯏꯅꯥꯎꯇꯣꯝꯕꯤꯗꯨ ꯍꯤꯡꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯈꯣꯟꯖꯦꯜꯗꯨ ꯋꯥꯅ꯫ ꯍꯥꯠꯂꯣ, ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯅꯈꯨꯠꯃꯛꯅ ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩ ꯆꯦꯜꯂꯣꯏ꯫ ꯍꯥꯠꯂꯒꯦ, ꯍꯥꯠꯂꯣ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯁꯨꯛ ꯋꯥꯅ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯎꯔꯗꯨꯅ ꯆꯥꯎꯊꯣꯏꯗꯨ ꯐꯤꯗꯨ ꯁꯠ ꯂꯥꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯁꯦꯒꯥꯏ꯫ ꯑꯗꯨꯒ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯃꯈꯧꯔꯤꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯟꯈꯤꯕꯒꯤ ꯑꯍꯝ ꯑꯍꯥ ꯍꯥꯏꯅ ꯈꯨꯗꯨꯅ, ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯥꯠꯇꯦ? ꯑꯩꯕꯨ ꯍꯥꯠꯂꯝꯈꯣ, ꯏꯆꯥ ꯑꯅꯤꯒ ꯑꯩꯒꯕꯨ ꯍꯥꯠꯂꯝꯈꯨꯑꯣ꯫ ꯃꯃꯤꯠꯇꯨꯅ ꯎꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ
ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯃꯍꯥꯛꯅꯗꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎ ꯌꯦꯡꯕ ꯉꯝꯗ ꯃꯍꯥꯛ ꯑꯗꯣ ꯃꯁꯛ ꯂꯣꯠꯇꯨꯅ ꯆꯪꯂꯛꯂꯤꯕꯅꯤ ꯃꯗꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯩ ꯇꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯥ ꯏꯄꯥ ꯏꯇꯣꯟ ꯏꯅꯦ ꯏꯟꯗꯣꯟ ꯏꯆꯦꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯨꯕꯥꯛ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯃꯍꯩ ꯃꯍꯩ ꯂꯥꯡꯅꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯔꯥꯙꯦ ꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯏꯅꯥꯎꯇꯣꯝꯕꯤꯅ ꯇꯧꯔꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯀꯕꯣꯛ ꯂꯩꯅ ꯍꯦ ꯅꯄꯨꯔꯣꯏꯕꯁꯤꯡꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯦꯗꯅ ꯑꯗꯨꯒ ꯉꯥꯛꯄꯤꯌꯨ ꯀꯟꯕꯤꯌꯨ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯄꯦꯟꯈꯩ ꯊꯥꯖꯤꯜꯂꯤ ꯏꯅꯥꯎꯇꯣꯝꯕꯤ ꯆꯩꯅꯥꯗꯨ ꯈꯥꯡꯉꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯈꯥꯡꯉꯤ ꯄꯨꯝꯅꯃꯛꯇꯨ ꯆꯥꯎꯊꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯔꯨ ꯇꯔꯨꯅ ꯎꯔꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯛꯂꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯆꯤꯟꯃꯛꯅ ꯀꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯏꯅꯥꯎꯇꯣꯝꯕꯤꯅ ꯀꯞꯅ ꯀꯞꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯣ ꯏꯅꯦ ꯑꯩꯅ ꯅꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ ꯏꯅꯦ ꯁꯥꯎꯕꯅ ꯍꯦꯜꯂꯕ ꯀꯕꯣꯛ ꯂꯩꯅ ꯀꯅꯥꯒꯤ ꯉꯥꯛꯄꯤꯕ ꯅꯪꯁꯨ ꯌꯥꯎꯅ ꯈꯣꯡꯒꯣꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯁꯝꯗꯣ ꯑꯃꯨꯛ ꯐꯣꯏꯈ꯭ꯔꯦ ꯔꯥꯙꯦꯒ ꯍꯦꯛ ꯍꯦꯛ ꯂꯣꯏꯅꯕ ꯃꯥꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯕ ꯊꯥꯔꯤꯛ ꯊꯥꯊꯣꯛꯂꯛꯇꯨꯅ ꯀꯕꯣꯛ ꯂꯩꯌꯥ ꯉꯥꯏꯈꯣꯗ ꯃꯤꯒꯤ ꯁꯝꯕꯨ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯝꯗꯣꯛꯏ ꯐꯣꯏꯗ꯭ꯔꯕꯗꯤ ꯐꯣꯏ ꯇꯥꯕꯅꯤ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯀꯗꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯒꯤ ꯃꯁꯝ ꯐꯣꯏꯒꯗꯧꯔꯤꯕ ꯃꯥꯅꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯂꯕꯒꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯔꯛꯏꯁꯦ ꯑꯩꯒꯤꯁꯦ ꯃꯩꯗ ꯅꯦꯠꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨ ꯆꯤꯡꯂꯝꯃꯤ ꯍꯥꯏꯁꯦ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯆꯤꯡꯂꯤꯕꯗꯣ ꯆꯥꯎꯊꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯥꯎꯇꯣꯝꯕꯤꯅ ꯆꯤꯡꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯑꯌꯦꯡꯕꯤꯅ ꯏꯆꯦꯒꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣꯗ ꯁꯤ ꯁꯛꯇꯥꯁꯤꯒꯤ ꯃꯤꯆꯪꯗꯅꯦ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯃꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯖꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯔꯥ ꯂꯩꯔꯤꯕ ꯃꯤꯁꯛꯇꯣ ꯃꯍꯥꯛ ꯈꯛꯇꯃꯛ ꯆꯩꯔꯥꯛ ꯄꯤꯕꯤ ꯃꯔꯥ ꯂꯩꯇꯕ ꯃꯥꯕꯨ ꯐꯨꯕ ꯆꯩꯕ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯦ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯒꯤ ꯁꯥꯖꯠꯅꯤ ꯀꯕꯣꯛ ꯂꯩ ꯁꯥꯎꯅ ꯊꯧꯗꯣꯛꯁꯦ ꯅꯪꯉꯣꯟꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯃꯁꯤꯒꯤ ꯍꯩꯄꯥ ꯁꯥꯕꯤ ꯅꯨꯄꯤꯁꯦ ꯂꯥꯛꯇꯨꯅ ꯑꯝꯇ ꯆꯤꯡꯊꯣꯛꯀꯣ ꯅꯨꯄꯤ ꯑꯅꯤ ꯆꯪꯉꯛꯇꯨꯅ ꯍꯩꯄꯥ ꯁꯥꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯋꯥꯈꯜ ꯐꯕꯤꯅꯦ ꯂꯥꯎ ꯅꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯏ ꯑꯩꯅ ꯍꯥꯏꯁꯤ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯕꯒꯦ ꯊꯥꯔꯤꯛ ꯊꯥꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯗꯨ ꯂꯩꯕꯤꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩꯔꯤ ꯇꯥꯝ ꯃꯈꯩ ꯐꯨꯒꯗꯕꯅꯤ ꯃꯌꯨꯝ ꯑꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯔꯥꯙꯦ ꯏꯅꯥꯎꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯍꯟꯗꯛꯃꯨꯛꯁꯨ ꯃꯍꯥꯛꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏ ꯏꯆꯦ ꯁꯥꯎꯕꯤꯔꯅꯨ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯀꯣ ꯋꯥꯐꯝꯁꯦ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯇꯥꯔꯁꯤ ꯏꯆꯦ ꯍꯣꯏꯅ ꯄꯥꯝꯕꯤꯕ ꯁꯦꯜ ꯀꯌꯥꯅꯣ ꯃꯗꯨ ꯍꯥꯏꯌꯨ ꯃꯗꯨꯕꯨ ꯃꯈꯣꯏꯅꯤꯅ ꯉꯝꯅꯕ ꯄꯤꯖꯔꯁꯅꯤ ꯀꯕꯣꯛ ꯂꯩ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯁꯦꯟꯗꯨꯅ ꯇꯞꯅ ꯏꯆꯦ ꯀꯕꯣꯛ ꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯐꯥꯒꯤꯔꯣ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯦꯜꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯔ ꯅꯨꯄꯤꯕꯨ ꯐꯥꯕ ꯆꯤꯡꯕ ꯅꯨꯄꯤꯗ ꯊꯣꯛꯄ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯇ ꯃꯅꯨꯡꯗ ꯁꯦꯜ ꯈꯔ ꯄꯤꯅꯔꯒ ꯌꯥꯁꯤꯟꯅꯒꯗꯕ ꯀꯕꯣꯛ ꯂꯩ ꯅꯠꯇꯦ ꯃꯔꯥ ꯂꯩꯔꯕ ꯃꯤꯐꯠꯇ ꯃꯍꯥꯛꯄꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯐꯠꯇꯕ ꯃꯔꯨꯞ ꯐꯨꯛꯇꯣꯛꯀꯅꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯐꯠꯇꯕ ꯃꯤꯁꯦ ꯍꯥꯠꯂꯁꯤ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯔꯥꯙꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯐꯅꯦꯛ ꯌꯣꯟꯐꯝ ꯊꯣꯛꯄ ꯌꯣꯜꯂꯨꯔꯣ ꯆꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯅꯨꯄꯥ ꯃꯈꯩꯅ ꯆꯥꯎꯊꯣꯏꯕꯨ ꯑꯃꯨꯛ ꯐꯨꯈ꯭ꯔꯦ ꯑꯃꯅ ꯂꯧꯔꯛꯏ ꯃꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯑꯁꯦ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯩꯁꯥꯛ ꯄꯨꯔꯛꯂꯦ ꯃꯗꯨꯕꯨ ꯎꯕꯗ ꯏꯅꯥꯎꯇꯣꯝꯕꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯌꯨꯝ ꯑꯗꯣ ꯂꯥꯏꯔꯔꯕꯁꯨ ꯊꯋꯥꯏꯅꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯄꯨꯝꯕ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯇꯥꯡꯖꯔꯤꯕꯅꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯇꯅꯤꯛ ꯇꯅꯤꯛꯅ ꯍꯥꯏ ꯃꯌꯥꯝ ꯌꯨꯝꯁꯤꯗꯗꯤ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯨ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯨ ꯇꯥꯅꯤꯡꯗꯦ ꯈꯨꯜ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯊꯥꯔꯗꯕꯅꯤ ꯍꯦꯛꯇ ꯃꯌꯥꯝ ꯊꯥꯔꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯣ ꯇꯞꯅ ꯆꯪꯂꯛꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯀꯣꯜꯂꯛꯏ ꯏꯅꯥꯎꯇꯣꯝꯕꯤꯅ ꯃꯌꯥꯝ ꯏꯆꯥ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯀꯟꯕꯤꯌꯣ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯑꯃꯅ ꯂꯧꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯃꯌꯥꯝꯗ ꯀꯟꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯤ
ꯆꯥꯎꯊꯣꯏ ꯄꯣꯞ ꯂꯧ ꯃꯁꯥꯗꯣ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯑꯩ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯕꯨ ꯑꯣꯏꯅ ꯍꯥꯠꯄꯤꯌꯨ ꯑꯩꯒꯤ ꯏꯔꯥꯡ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯅꯅꯕ ꯌꯨꯝ ꯑꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯅꯨꯄꯥ ꯑꯃꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯃꯁꯤ ꯋꯥꯁꯥ ꯑꯃꯅ ꯍꯦꯛꯇ ꯁꯥꯟꯊꯈꯤ ꯑꯍꯜ ꯃꯈꯩ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯔꯥ ꯂꯩꯔꯕ ꯃꯥꯕꯨ ꯑꯣꯏꯅ ꯗꯟꯗꯦ ꯄꯤꯔꯁꯤ ꯃꯔꯥ ꯂꯩꯇꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯃꯛ ꯂꯩꯖꯔꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯍꯟꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯁꯤ ꯃꯔꯥ ꯂꯩꯔ ꯃꯤꯁꯛ ꯑꯗꯨ ꯈꯛꯇꯃꯛ ꯆꯩꯔꯥꯛ ꯄꯤꯔꯁꯤ ꯁꯅꯥꯍꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯠꯄ ꯃꯇꯝꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯥꯎꯕ ꯅꯦꯠꯄ ꯇꯧꯈ꯭ꯔꯦ ꯏꯅꯥꯎꯇꯣꯝꯕꯤ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯦ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯂꯃꯩꯒꯨꯝ ꯆꯥꯛꯂꯦ ꯊꯣꯏꯕꯅ ꯃꯃꯥ ꯃꯣꯏꯅ ꯄꯥꯕ ꯐꯨꯔꯦ ꯄꯥꯕ ꯈꯥꯝ ꯃꯃꯥ ꯄꯥꯕ ꯈꯥꯝ ꯑꯗꯨꯕꯨ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯦ ꯆꯥꯎꯊꯣꯏ ꯆꯣꯛꯊꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯕꯨ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯝꯃꯤ ꯆꯩꯐꯨꯁꯤꯡ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯎꯊꯣꯏ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯌꯥꯝꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ ꯏꯅꯥꯎꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯃꯈꯣꯏ ꯃꯄꯥ ꯁꯦ ꯃꯤꯠ ꯄꯥꯡꯂꯣ ꯁꯦ ꯃꯤꯠ ꯄꯥꯡꯂꯣ ꯅꯆꯥ ꯑꯅꯤꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯅꯪꯕꯨ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯃꯈꯣꯏ ꯃꯄꯥ ꯃꯤꯠ ꯄꯥꯡꯉꯣ ꯄꯥꯕ ꯁꯦ ꯍꯧꯒꯠꯂꯨ ꯄꯥꯕ ꯍꯧꯒꯠꯂꯨꯕ ꯄꯥꯕ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯃꯈꯣꯏ ꯃꯄꯥ ꯋꯥꯖꯔꯛꯂꯕ ꯏꯅꯥꯎꯇꯣꯝꯕꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯉꯟꯅ ꯑꯣꯏꯍꯧꯔꯦ ꯃꯁꯤ ꯑꯣꯏꯔꯦ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯗꯤ ꯆꯠꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯂꯩꯍꯧꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅꯁꯨ ꯆꯪꯕ ꯊꯤꯡꯈ꯭ꯔꯦ ꯏꯆꯥ ꯑꯅꯤꯁꯤꯒ ꯑꯩꯕꯨ ꯀꯔꯝꯅ ꯂꯦꯜꯍꯧꯔꯁꯤꯒꯦ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯆꯔꯝꯃꯤ